Akashvani Imphal Moirangthem Ibehaibi pau pajari ahanbada maruiba pau. Sangai Festival lising ani kun mangagi ngasi mangani chanba numita security akanba sexual thoranga loinana pangthokli tongan pamapam singda nat ki oiba thorong kya su pangthokani. Sardar at 150 Patyatra Unit March ngasi Kakching gi DC Office Complex tagi Rajya Sabha gi MP leisema sana jawuna hodokre. Pradhan Mantri Narendra Modi hojik ni haki mamangda Uttar Pradesh ki Ajodhya da leba Ram Janmabhoomi Mandir thungkre amasung Muscat Flight Information Region amadi masigi akoibada volcano gi utna sohalakona maram oiraga Bharat ki Directorate General of Civil Aviation na chekchil warol thongkre. Numit tarani subna chathagadaba Manipur Sangai Festival lising ani kun manga ngasi numit mangani sure mangani sanba numit asida tongan banat ki oiba thorong ki apangthokani festival asigi maru oiba thorom pangthokpam oiba hapta kangjebungda tongan ba rajya singdagi lakwa miyo singi stall sing yauna potchai yonba amadi chana thaknabagi stall kya phamli mafam asida ngasi tangkul folk song kitlam amadi morang sai pangthokani haina thaurang tauri Baigachandra Open Air Theatre dana Paumai Traditional Dance Khunung Isai Koireng Traditional Dance Kom Traditional Dance na singba jagoi isai gi thorong kya pangthokani hairi Amorom the festival asigi saruk amo ina Manipur State Film Development Society gi auditorium da ngasi chu tongan ba cinema sing utkani masida sunnatna cinema sing naina bagi thorom chu pangthokani loinana ibaya ma sumang lila sanglen da chu sumang lila ani utkani hairi Sardar at 150 Patyatra Unit March ngasi Kakching gi DC Office Complex tagi Rajya Sabha gi MP leisema sana jawuna hodokre Kakching Jilla gi Organizing Committee of Sardar at 150 Patyatra Unity March lising ani kun mangana sinduna pangthokiba thorom aduda wa ngangbada siri leisema sana jawuna hai leibak sinba thungna pangthokliba Sardar Vallabhbhai Patel gi sahi chama yangkai subagi mapok kumon thoram Manipur da chu tongan mafam singda pangthoknari Sardar Vallabhbhai Patel yamna hotnaba kanba misat amani mahaki hotnaba kanba matau adu tungda horakliba mirol singna tamna honabagi pandamda Pradhan Mantri na maruina lauduna thoram asi pangthokpani mahakna hai Youth sing mayam se masida mana message sam kapini madudi kari message no haiba matamda spirit of unity adi ani subada sense of patriotism ahum subada civic responsibilities masi mayam se akogi naha singsuda hapning ba sigi tholong si pangthok Thoramada da Kakching Jilla gi Deputy Commissioner Rohit Anand SP Priyadarshini Laisram amadi Mera Yuva Bharat Manipur gi State Director L Marjit Kumar Singh Charuk Yaki Ningtham tha changsilakpa galoinana Manipur da su ingbagi sang hengalali Ukhrul Jilla dadi ingbagi sang Celsius degree 8.9 yaure Rajya gi Directorate of Environment and Climate Change na piba aying asa gi report ki matung ina hojik rajya sida sabagi sang Jilla khudingmakta Celsius degree 30 gi makhada laikre report asigi matung ina Ukhrul Jilla na Celsius degree 8.9 oidina khwaidagi ingba jilla oire Senapati Jilla da ingbagi sang Celsius degree 9.9 Imphal West Jilla da Celsius degree 8.3 None Jilla da Celsius degree 10.8 Imphal East Jilla da Celsius degree 10.3 Kangpopi Jilla da Celsius degree 10.9 yaure aduga Bishnupur Jilla da na Celsius degree 13.8 Tengnopal Jilla da na Celsius degree 12.1 amadi Tamenglong Jilla da na Celsius degree 13.8 ani oiri Ukhrul Jilla da ingba henjilakpa asigi matangda akhoigi Ukhrul Paumigi paudam ama Hujik se ingtham tha changlakpa na loinana ayingpagi changsi tapna hen khalakre Ukhrul da chu ayingpagi changsi numit amani ki manung sida hen khalakre loinana ayingpagi changsi 70 degree Celsius nemrakre ayukta numit thokpa thengpa amati numit taba si yam nganba ki phifam haure chahi ki lorok ti loire oirishu ayingba hen khalakpa ka loinana lomi singbo awapa kharati piba haure Hujik leiriba ayingpagi changsi yengrati lakatawriba numit singsida yam ingdaba mali Akashvani Imphal ki pawkitamak Ukhrul lagi so thingshin Directorate of Environment and Climate Change ki Media Resource Center sinduna Manipur da Climate Change Reporting ki matang da interaction program amang ngasi porompata laiba Directorate asida pangthokre Taruk suba Media Fellowship Program ki mari suba mipam asida Rajya ki Directorate of Health Services ki Joint Director Dr. Y Premchandra na Health and Climate Change haiba hiram asida wangaki
ꯊꯧꯔꯝ ꯑꯗꯨꯗ ꯗꯥꯏꯔꯦꯛꯇꯣꯔꯦꯠ ꯑꯁꯤꯒꯤ ꯗꯥꯏꯔꯦꯛꯇꯔ ꯗꯣꯛꯇꯔ ꯇꯤ ꯕ꯭ꯔꯖꯀꯨꯃꯥꯔ ꯗꯦꯕꯂꯞꯃꯦꯟ ꯗꯣꯛꯇꯔ ꯑꯦꯟ ꯁꯅꯥꯝꯆꯥ ꯃꯤꯇꯩ ꯑꯃꯗꯤ ꯃꯦꯗꯤꯌꯥ ꯐꯦꯂꯣꯁꯤꯞ ꯁꯔꯨꯛ ꯌꯥꯈꯤ ꯔꯥꯏꯖꯒꯤ ꯍꯦꯜꯊ ꯀꯃꯤꯁꯅꯔ ꯁꯨꯃꯟ ꯁꯤꯡꯅ ngasi Manipurgi oina cardio metabolic syndrome course hauthokre Indian Society of Lifestyle Medicine Eco India amadi NCD-CEL National Health Mission Manipur na punna sinona pangtokpa thoram asi hypertension diabetes obesity dyslipidemia amadi stroke ki matangda yamna laina khangba ngambada medical officer singda mapangal pinanabagi pandamda paikhalakpani thoram aduda state mission director Dr. M Dinesh Singh senior dermatologist Dr. Y Premchandra Singh saruk yakhi National Highway paringda pochai puba gari sing security ki force ki akanba sexual thoranga loinana leptana pusilakli Manipur Police Control Room na thokpa cherol amada hai National Highway 37 Imphal Jiribam lambida ngarang pochai puba gari Sahum Taranipal Imphal tamna janglakre makata na gari chatok chasinda ayat apan leitanaba highway ki tongan ba mafam singda security force ki convoy singna section na ngak cheli Jerolasina makata na hai Manipur ki tongan ba mafam sing maru aina singa tainaba madi irang thokan ba mafam singda lepa leitana thibom bagi thabak chathari ngarang su Sujampur jila dagi security force na yalba khusu khulai kya phagat ki Amorom da miyam da lana pau sandokpa amadi aina yadaba thabak thoramsing tawagi damak insinba mawongda video semba miyoi ama ngarang Manipur Police na phare hairi miyam na tonga amadi aranba video sing thadorpa matamda thajabidanaba appeal tawradana zerol asina hai kanagumba amana video audio na singba pau ama phanglabadi central control room ki number 9233522822 dagi hana asengba khangbiyo Rajya Sarkar ki Shiksha Vibhag ki makhada lairiba ZEO singna hayeng Constitution Day palan thoram pangthoknaba hukum thokre Education S ki director na thokpa cherol amada hai Education S ki makhada Manipur da lairiba school khudingmakta hayeng Constitution Day paksana pangthokadabani aduga jila khudingmakki ZEO singi makhada lairiba school singna thoram pangthokpagi photo natraga video sing lakiba sakol sen numit phawada directorate pisilakadabani hairi Tabiriba pawase Akashvani Imphal dagini Pradhan Mantri Narendra Modi ngasi Uttar Pradesh ki Ajodhya da leba Ram Janmabhoomi Mandir da thungkre mafam aduda Sri Modi na laisang adu saba loisinbagi pangtokpa thoramda saruk yagani Sri Modi na Mata Annapurna Mandir amadi Ramlala Garbha Grahada chatuna lai khurungani tungda Guru Tek Bahadur ji ki Sahum Yankai Suba Sahidi Divas ki akanaba thoram yaunba Pradhan Mantri ngasi numidang warang Guru Khetra chatkani miyamna ikai khumnariba Guru asigi Sahum Yankai Suba Sahidi Divas ka mari lenana Sri Modi na akanaba selmayek amasung ningsing stamp puthokani Kendra Sarkar na Guru Tek Bahadur ki Sahum Yankai Suba Sahidi Divas achi sahi amachupna pangthokli khongchat aduda Pradhan Mantri na Bhagavan Krishna ki senglaba moibung adubu ikai khumnaba oina saba Pancha Jaina building sangagani tungda numidangda Sri Modi na Brahma Sarovar darshan tawgani amasung puja katkani Muscat Flight Information Region amadi masigi akoibada volcano gi utna solakpana maram oiraga Bharat ki Directorate General of Civil Aviation DGCA na Indian Aviation Operator singda sexual warol thangkre DGCA na hai Airport Authority of India amadi Volcanic Ash Advisory Center na su phibam asi lakpana miyebagi haksangda tholakpa khodong thiba kayadagi ngakthoknabagi matangda su sexual warol pikhiba laikre masida su natana DGCA na flight chalariba singda makoina tawgadab amadi tawroidaba singi matangda su khangankre hari thokliba advisory aduda yenglaga pilot amadi cabin crew singna yamna section na flight planning taunanaba khangaladuna DGCA na hai karigumba volcano hi ut asina airport operation singda sonkiba tarabadi operator singna runway sing taxiway sing amadi apron sing khudakta yengsingadabani aroibada maru iba pau amo Sangai Festival sing ani kun mangagi ngasi mangani chanba nimita security ki akan sexual thoranga loinana pangthokli tongan ba mafam singda nat ki oiba thorong kya su pangthokani sada at 150 Patyatra Unity March ngasi Kaksingi DC Office Complex dagi Rajya Sabha ki MP Leisemba Sana Jawbana hawdokre
Pradhan Mantri Narendra Modi housing haki mamang Uttar Pradesh ki Ajodhya da leba Ram Janmabhoomi Mandir da thongkre amasung Muscat Flight Information Region abadi masigi akoi bada volcano gi utna solapana maram oiraga Bharat ki Directorate General of Civil Aviation na chekchil warol thongkre pauloi jare